yum khara piu na haijabani yum khara piu haibasida hujiki oina koina yum lising taret hujiki oina ahanba pire yum displaced person singda hana priority piraga moigi yum mong thuna saraga privacy laina madu priority ko pi nena ba madu gi da hona jabni ta masi maru oina huji displaced person sing lairiba singi hongjin na ba moigi awana si hana mating tawna ba haidana idugi koi tawba kadamda tawba matamda koi yum ayamba hongjan ba yaba kai di mayam su hena khangbere yum around 700 houses ki matlab yum sare adagi hongjan nagi ba mayam am su yaure adu sigi matakta koina housing khara pibiyo housing kitang pibi draga di maramdi school college la riba yum hongba yadriba school college la riba privacy yaudra la riba ha sai ma makai hena privacy later la riba displaced person is now in both hill and valley yenganda moi temporary housing mayam confused pidana housing yum mai sakra ba khokra ba gi hanjana bi da mukta di already paisa lepaga leigre ko lakh manga gi ahum gi lakh tare ti lepaga leigre maduga fix leigre madugi di already sanction leigre hujik ki anobasina muk karigino haiba kanda aikoi school college da leiriba thoga leiba ngamdriba privacy fangdriba mayam si aduga kitang home mada matam sanga dorba se so champur di kala ko matam sanga so imphal dagi so champur sanga matam sanga ni more matam sang ba yae nei khoina khana ba jaga sing hai tar khara sigi si school college dum nei san basina academic atmosphere da sukai re aduga mu leiriba mayam tu su yam ware privacy later banina aduna hairiba sing sigi privacy pinana bagi yum khara piu na haijabani yum khara piu haibasida da hujiki oina khoina yum lising taret hujiki oina ahanba pire yum lising taret da bishnupur da lising amaga taramanga affected areas sing ayam basing the sandel the yum changa ga tramathoi choshanpur da lising amaga song kun tramathoi imphal east da changa ga mokthramari imphal west da chani kunmanga jiribam di han already khoi kano toroga laigra kaksing da lising amaga chani taratret kamjong da khumbudraga mari kangkokpi lising ama chanipan roundoi adagi tengnopal chanipan ga marfudra sumai ta unat rokana yum 7000 gi huji order pibire ayam pibire sigi manungda hujiki bishnupur gumba aduga atai kangkokpi chojambur sagadori sida pema gi makhada laiba paisa ji khara pikpuna 1.3 muktang oibanina madudagi access khara yum moina leiba yana piyo na koi home minister another moidagi 4 lakhs kumba per houses especially general gi dana taba displaced persons sing 4 lakh is happyo haidana madugi yum lising ani ga changa mu gi tongan ma funding amani aduga punna torkana hujiki school college la leiba sing tongan mafam khara yenge koi phubala gi area khara saba huji hore adagi moirang gi da bishnupur gi da koi gi sericulture gi farm leiba hore kangkokpi gi jaga yenghalli joshanpur gi su jaga yenghalli sumai torkana displaced person sing da hana priority piraga moigi yum mong thuna saraga privacy laina na madu priority ko pi nena ba madu gi da hona jabni ta masi da im sanction to gi rebe honorable prime minister and home minister leader sing I appreciate ojari aduga hairiba similar proposals ke koi urban gi area da su yum sadori si sina general gi ni affected area na ta ba sigi da su koi proposal to ba leire urban gi leire mems